Macoi macoi taduna leramlaba maitai furup asi amato oina punsinduna inat lining yokhatnabagi pandamda arambai tengol gi tengoloi singna ngasi hiangai gi nongma panbaga mari leinana kangla laifam lenda thongni thorom pangthokhrei ngasi anganba ayuktagi maikai kayadagi tengoloi singna natki oiba fizol setuna kangla tamna khongsalakhi kangla da leiba ibudo pakangbagi laisangda Tengoloi sing aduna maira katuna thongni khe tungda tengoloi singi oiba mifam amasu pangthokhi thoram aduga mari leinana arambai tengol unit 18 gi commander khersam thodamna hai maitei punsin ba haibasi arambai tengol gi amata ngairaba pandamni aikhoi punsin si hairabadi aikhoi gi wakhalon amadi lingjel hana manaba mathok tai pumnamak asi aikhoi gi inat lining yokhalaba matam data oithokani maram asina maitai aikhoi punsin ba horokpagi ahanba khongthang ama oina tha khudingi nongma panba numitta punsin naba arambai tengol na khongthang asi lokhalakpani arambai tengol na lokhalakliba khongthang asi tengoloi sing khaktagi nate kanglaipak asida khundariba maitai pumnamaksu tha khudingi nongma panba numitta punsinduna amato oibagi wakhalon asi sagalasi haina mahakna makhatana phongdokhi si hiangai gi nongma panba si numit asida koi arambai tengol gi ai tini sai tagi su koi maitai proof sibu uttana ba haitare ayudi punjan na ba koi arambai tengol gi sai tai su akoi khaktagi wana te nongma panba khudimakta sengna haigadi nongma panba khudingi akoina isagi laifam len sida chatlaga koi thongni jaba khoram jaba si paide mathau tabra na khale koi tha manungda nong tangdi koi arambai tengol gi wan tho amadi leje tha manungda amtangdi koi maitai myam punba na aduna yarigai di koi arambai tengol khaki wasu na taba koi maitai masam oiragadi nongma panba numit asi koi laifam len da koiram biba na jaga sithale biba mayam punjan biba sina singbasa to ningi haina koi arambai unit ni site gi haini